खुरमजरी SKTV News पु यंगबेरी बपुमनमकपु लुचिंगबिना तराम नोकचरी अहानबदा मरोइबा पाव लमदम असिगी यलहोमी लाख हेनबना सरुक यादुना मणिपुर कनबा खोंगचत माइपाकना चतुना तोंगान तोंगानबा वारेप निपान अमा तोइना लौख्रे मासामकी मियामबु मतम कुइना वहंदुना ह्यूमन राइट्स कोंगाउनरिबा इंडिया लेंगा की थवोंग अथुबदा लेपकदबनी हाइना कोकोमीगी कन्वेनर वाईके दिरेना हाइख्रे अमसुंग एंटी मणिपुर ओइदुना मणिपुर थुगाइनबा थबक तौरिबसी कना कनानो हाइबा पुन्ना खंगदोकपिनसी हाइना थादौ लुचिंगबा माइकेल लमजाथंग हाउकिपना हाइरि हौजिक पाउ संतोंनु पिजरी कोकोमीना सिंधुना पांगथोकपा मणिपुर कनबा खोंगचता लमदम असिगी फुरुपचा लाख हेनबना सरुक यादुना माइपाकना पांगथोखरे तोंगान तोंगानबा वारेप निपानसु मियामगी मिफमना अमतोइना लौमिनखरे रैली असिदा सरुक याननबगिदमक खुंदामिनरिबा तोंगान तोंगानबा फुरुपकी मियोइसिंग याउना तोंगान तोंगानबा माइकै क्यादगी मसिंग यामनबा मियामना क्वाकैथेल लेइबा तिदिम ग्राउंड तमना लाकनकी मियाम अदुगी मरक्ता लमदम असिगी तोंगान तोंगानबा हिरमदा सकनाइरबा मियोइ क्यासु याउखिबगा लोइनना माहिरोइ तोंगान तोंगानबा लुप मैरापाइबी माइवेल अमदि इरांग असिदा लांजिनरिबा मियामना सरुक याखि अयुकी पुंग तरा ताबदा तिदिम ग्राउंड की कोकोमीगी थौमी सिंगना लुचिंगदुना मणिपुर कनबा खोंगचत हाइना थाबा वेनर अमगी मखादा रैली अदु खोंगसानबा हौखे मदुदा डू नॉट बल्कनाइज मणिपुर इंडियाना मणिपुर थुगाइबी यारोय रिसेटल आईडीपी स्टूडियर होम्स अमदी स्टॉप प्रॉक्सी वार हाइना थाबा प्ले कार्ड कया रैली अदुदा सरुक याखिबा सिंगना सिजनकी अमदी मणिपुर गे अपुनबा सक्तम ngaकदबने लॉन्ग लिव मणिपुर हाइबना चिंगबा खोलाउ कया सुलाउखे खोंगसर अदु तिदिम लंबीदा लाक्तुना कैसांपा जंक्शन दगी वहेंग लेकाई ताबा लंबी तमना चटके मदुदसु लंबी की नाक यत्ता लेरंबा मियामना खोंगचित अदुदा सरुक याबगी अचौबा ममी ताके वहेंग लेकाइदगी नगमपाल परिंग द चतुना खुयाथुंग फाउरब मतुंग थांगमैवनगी थाउ ग्राउंड द खोंगचित अदुगी लमथुंगफम ओइखे लोइनरा मफम अदुदा मियामगी ओइबा मिफम अमसु पांगथोक्तुना तोंगान तोंगानबा वारेप निपान सु लौखि वारेप सिंग अदुदी सुगी मिंगदा कुकी लाल हौवा सिंगना अनिंग अपाम्बा तौहल्लिबा असि खुदक्ता लेपकदबने सु खुदक्ता लौथोकदबने मसुंग मखोइगी मथक्ता मतिक चाबा एक्शन लौगदबने मणिपुर थोकलिबा इरांग असि इंडियाना अतोपा वारी अमदा पुथोक्तुना कांगलुकी इरांगनि हाइना प्रोपेगेंडा तौरिबा असि खुदक्ता लेपकदबने लांजिनरिबा सिंगी अकक्नबा पॉलिसी सेमदुना अकक्नबा मतमगी मनुंगदा मसा मसागी युमदा हंजिल हनबगा लोइनना मखोइ बुंगाकपी सेनबिगदबने चिनकुकी नार्को टेररिस्ट सिंगी क्रॉस बॉर्डर टेररिज्म की थबक थौरम सिंग लेफनगदबने हाइरिबा क्रॉस बॉर्डर नेटवर्क थुगाइदुना इलीगल इंफ्रास्ट्रक्चर सिंग लौथोकदबने कॉन्स्टिट्यूशन पीबा मियामगी हक अमसुंग लेंगाक लेहलो ट्रांसपेरेंसी अमसुंग अकाउंटेबिलिटी लेबा मियामगी लेंगाक अथुबदा लेहनगदबने मणिपुर की टेरिटोरियल अमदी एडमिनिस्ट्रेटिव इंटीग्रिटी गाकना थमगदबने मणिपुर मियामगी डेमोक्रेटिक राइट अमदी मैंडेट इंडिया लेंगाक इकाई कुमनगदबने मणिपुर एनआरसी नत्रगा मसिगा मानव कांगलोन अथुबदा पाइखतुना इंडिया लेंगाक अयाबा पीतुना लमदम असिदा चंगशिलक्खिबा मितोप सिंग खंदोकदबने लोइनरा नेशनल हाईवे सिंगदा मपुम फाना चटपा याहनरिबा असि इंडिया लेंगाक अथुबदा चथोक चसिन याहनगदबने हाइबा वारेप सिंग असि मियामगी मिफम अदुना अमतो ओइना लौमिनखे
Manipur kanba khongchat ki miyam gi mi phamna laukiba warep su khudakta lokthok kadabani su gi mingda kukila lauba singna tawning ba tahulliba se khudakta lekpadabani amasung matik sabe action laugadabani Indiana Manipurda thoklibi irang asibu aranba wari singbul amada uthaduna kanglupki irangni haiba propaganda asi khudakta lekpadabani amasung kanglupki irangi mingda miyamgi phangpham thokpa haksing matpa amadi temchingnaba khudakta lekpadabani IDB singi akaknaba policy sing semduna amadi akaknaba matamgi manungda masagi yumda hanjal hangadabani loinana IDB singbu luna sana tawbibaga loinana makoibu seksina ngakpi senbigadabani tin kuki narco terrorist singi cross border terror activist sing lepan gadabani makoigi cross border network sing thugai baga loinana illegal infrastructure sing lokthok kadabani constitution na piriba miyam gi hak amasung lengak phangalu loinana transparency and accountability laiba governance atuba matamda lehangadabani Manipur gi territorial amadi administrative integrity ngaktuna thamgadabani Manipur miyam gi democratic right amasung mandate India government ikai khumnagadabani Manipur da NRC natraga masiga manaba mechanism atuba matamda pakatuna lisang sinna India government ayaba piduna sangsilagliba mitop sing khadukadabani Democracy chatpalai pakamani hairabasu masama ki miyambu matam kuina wahanduna human rights khongaunariba India lenga ki thong athubada lepkadabani haina kokomi ki convener YK Diren hari kokomi na sinduna ngasi chatkiba Manipur kanba khongchat kamari leina pangthokpa miyamgi apunba mifam amada wangang laduna YK Diren hai chahi ahum faraklaba Manipur gi irang asina leiminarekliba kanglu furup ani gi marakta khaibung tahalakpadawna tawrakliba thawinsin pumnamak asi India lenga ki khut chawna yawi haibasi Manipur gi miyamna khangna wafamni democracy chatpa lepak amana masagi miyambu fajin punsilaga ot naiduna miyamgi hak khongaunaduna thambangamba haibasi India natana atopa lepak amata leite makna makha taraduna Manipur gi territorial integrity da singnaduna proxy war chatharaga India lengak na Manipur tugaina na bahona roidabani hauzi state asida oidiba fiba masiga mari leinana National Highway singda ningthina chathok chasin yahandriba amadi lanjenari ba mioi lising kayana mayumda hanjin mangamdana leiriba asi mioi bagi hak human rights khongaunabani asingba Manipur thugaina naba amadi human rights khongaunabagi thawong asi India lengang na khudakta lepkadabani India gi luzataba thausil thorang kaya gi mayokta miyam gi oiba punbagi kholauma lauduna changsinbagi tangai fadaba lei haiki NRC tawgadabani haiba adum laba kholau singa se masi hen kan lawba loina sangsel leiba adum laba mitok miya za sing se hantu okanda makoi sing se halan kiba mutsangi lamdam sida sathari badum laba shu agreement sathari badum laba shu gi kadar singa se makoi gi shu se India go menga tori base misyam miyam do onsin gada boragadi makoi shu se abrogate to butsangi amsung shu gi dung laba leiri ba sanna kanglon singa se masi ngang na salan banga moida boragadi makoi singa se adum laba shu se kudak tagi hona abrogation to godabani have se koi punna lawina bagi tangai padabdu lei India legang ting kuki narco terrorist sabapa India legang ting kuki narco terrorist kulai una sinapa India legang Manipur tugai ba India legang Manipur tugai ba Manipur apun bagi basa kamadi ngam kai kai ba Manipur ki ngam kai kai ba lamdama sa thok asi India lenga ki proxy war na maram oiduna tholakpani haibasi miyam na ngasidi khangle Manipur da kuki haiba furup amata leitaba lalhoba lup mayam pusilaktuna ngasidi lamdam asida chawna irang thokhalakli haina thadau furup ki luchingba Michael lamjathang haukipna fongdorakli Manipur kan se hairagadi Manipur da yelhau furup oiriva sing asi punsinduna kanminaba mathau tai lamdam asida changlakliba yellow furup nataba sing khandoklaga NRC tawduna makoibu maramda halan khraga ipai puna thambiramba lamdam asi kanmangamgani Burma Bangladesh gi changsilakliba miyam yokhatuna thamliba asi thadoktuna mitop khandoklaga NRC tawraba matungda lamdam asi ing tapa purak pangamgani narcotics gi fanglakpa senfam kharaduna power pairaklaba matung Manipur togaina naba silakliba khongthang asi India lengakna khanggadabani adubo Manipur thugaiba pamba sing asida mateng pangsinduna lamnam asi machetana thugaina naba honarakle ngasidi kanana yelhomino haibasi khangnarakle chingda leiriba yelhomi thadaugi furupta narco terrorist singna makhoi nongmai matonda namthaduna thambiri
Kokomigi leadersingna yelhomi furup ama oiriba thadau furupna thengnariba khudongchataba kaya asi khangbiduna mateng pangbibagi-damak thakale Manipur kanbada thadau furup kisu chawraba thodang lei anti Manipur oiribasi kana-kanano haibasi puna khangdokminasi lamdam asida asengba kuki asi kanano haibasi thidokpinasi tasengnadi Manipurda kuki haiba furup amata leite haibasi su khangminasi Thadau paite marna chingbasing asi lamdam asigi asengba yellow furup singi mioising lamdam asida masagi mayumda halak hanbada miyamna sumating pangbiu idea of Manipur da thajavaga loinana ipai puna thambiramba Manipur kanbada thadau furup su chauna sarugyagani haike Violence sizinaduna Manipur da moyi apamba phangnanabagi separate Manipur gi thogainanabagi phangnanabagi damakta laiba kangbu separatist element mayam singse kuki ne atei maherondagi leiminarakpa thadau ne wifi ne mar ne paite mayam singse ekhogi asengba mini adugi maram oiduna kuki haibase laitabagi maram oiduna kuki haibase mapandagi changapa thoningba thonba mayam kangbu oibanina Manipur se shanti long lasting permanent peace lakhanse hai taradi kuki haiba furup leite mi su leite wari sanase haiba su laoi lanto se haiba su laoi moi se mafam marang leitabagi maram oiduna hojik su leitabagi maram oiduna kuki haiba se akoi Manipur da leite haiba se isolate to se haiba se praja mayam da ei appeal tawjari Manipur praja mayam na thadau kuki nate haina accept to biduna thadau se yelhomi ni haina accept to biduna Imphal da thadau la kansida abiba se thadau MP Manipur gi maikei da taramna harauba phongdok chari chingda chinkuki narco terrorist kambu na hostage da thamiba thadau ichin naw sing halak na nabagi damak se da khoi punba mathau tai Manipur kanbada thadau adum kangani adugi maram duna ekhoi pulap da chatminna daba yade Chinkuki narco terrorist singasi India lengakna mapangal haptuna thambadagi tholakpani haibasi ngasidi nongmagi mayek senglakle haina kokomigi hanagi convener Khuraisam athobana phungdokhrei kokomina senduna ngasi chathakiba Manipur kanba khongchat kamari leinana athobana hai ngasigi khongchat asida miyamna sarugyaduna mifam pangthokliba singa loinana chapchaba warip amaloduna India lengakta cherol thaba mathautai madu tharba fawwa India lengakna positive oiba khongthang lokhalaktrabadi aikoi India da pullaga leikigadra natraga leiroidra haibasi achobu wahangama oirakli Chingda thariba popi mayamasi karigidamak Assam Rifles khangloidoribano masi India lengakna nakoinana thadoklaga popi thalabra haipuna chingnaba fawi Burma dagi naronda pusilakpa kuki terrorist khulai paiba singasi India na yoktuna thamli haibasi khangle ngasidi chingda leiriba paite mar thadau furup singnasu Manipurasi kaiba pamde haibasi khangalakpa leikhre makhoi narco terrorist singna nongmai chingdolda thambadagi marol thokpa ngamdabani hairakpa kaya lei kuki terrorist sing asina maram oiduna Manipurda hojik lanjinaduna leiriba singasi India ge citizen natabra haibasi wahang hangningai oirakli Miyamgi hak ngasi sumapum fana fanghan mangamdri maram asina India lengak hanbikro miyamga punna lengak charage haiba mathautai lamdam asida any kuki tribe haina India lengak na ayaba piduna scheduled tribe lista hapchilakpasina maram oiduna asengba scheduled tribe ki purup singda chauna ayat apan kaya supiri The gross human rights violations of the people of Manipur for over 2.5 years. IDPs of the state of Manipur are yet to return back to their respective homes. The people, the entire population of 3 million population are yet to get access to the state highways and national highways freely. And the government of India has not taken any necessary action, visible action against those narco-terrorist groups who has openly carried out terrorist attacks to the IDPs, to the innocent people and to various aspects in the state of Manipur. Therefore, it is very clear that the government of India should stop waging war against the people of Manipur in the name of this ethnic conflict. It is time for the government of India to change its policy and reinstate democratic right of the people of the state. Our democratic right to have our own elected government has been abandoned and suspended for over 1 year. The alternative president rules administration has failed completely and all these things needs to be reviewed and take necessary action to save the people of Manipur, to save the state from disintegration and also to save from the expanding narco-terrorism in the state of Manipur. Pauki marakta natin mabreak amatang lominasi. SKTV na local operator singidamak nungairaba pau puduna lakshari
high speed internet, IPTV, OTT yauna atay khudongchaba kaya piriba Sktv'S gi saruk ama oibiu. Franchise ki kuthangda mapangal kalaba connection facility leijare. Local cable operator ama oiduna miyamda news amasung entertainment program sing yahonbiu. Sktv'S gi technology amasung magul leiraba service asida adumsu yaubiu. Akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani. Break metung na mayam utaram noksari makataba pau pizari. Kokomina sinduna pangthokliba Manipur kanba khongchat asibu saugaladuna tongan ba sinfamda leiba miyamna ngasi nongmagi sinthale pagi achouba mami takhi. Khongchat asibu mai paknanaba kokomina ngasi numit asida nongmagi sinthale lepnanaba mangzaunana appeal tawba leikrabani. Khongchat asigi damang asi nongmagi sinthale pasina mahisang sing suti thanaki lambi da gari chathok chasin gi chang aduki matik nemki loinana passenger service toriba gari singsu mahausagum chenakhide Manipur gi Sanbilon gi yanglen saruni hainariba khairamban kaithilda dukan amata hangna khide amadi platform na chingbasu famna khide Imphal gi koiba masung masidagi haidokhiba tongan ba mafamda leiba kaithil amadi dukan na chingbasing thonglonduna nongmagi sinthale pagi achouba mami takhi Amaromda Manipur kanba khongchat asibu saugatnaba nongmagi sinthale pasida oil pump mai ising analaying amadi lining laison nga mari leinaba singdi council loi haiba wafam kokomigi maikai digi mangzongna khangan balaiki Mayay lambi sembada thengthanaba tawraklabadi madu miyamgi mayokta thabak tawbani haina lawbaga loinana warning pidana ahakpa cherak fangangani haina lona thingkrava lalhawlup KCPPWGMC unification section wa thamlakli hiramasi gi matangda lalolup asigi PRO chingkhai nganbana khudik piduna thadorokpa cherol amana hai mayay lambi hairaga su khangnaba national highway number 138A asi matam kayadagi contractor singi nungaifam lambi ama oiraga lakli hairiba lambi asi matam sangna sembidabagi mayokta leikai miyam amadi club singna thengkhang kayada khongjang changshin balaikhre mamangda contractor singna mayai lambi sembagi thabak asi minus ta thadaraga sukhibana ayambani hairiba lambi asi chada kunthra mapan dasmik mapan fawba minus ta thadaraga thabak suba fawba leikhre masinadi lambi asi quality leina sembhangamloi cherol asina makhata na hai national highway amani haibagi maming khaktam ngairaba mayai lambi asi aikhoina thengkhang kayada miyamgi damak pressure pibu oina lambi asi semnanabagi tharakpa tender singda minus thadaraga thabak surakpa khudingmak akanba action lokhatkani amadi thabak suba yaroi haina mamangda central committee gi order thokpa leikrabani hojik mayai lambi nauna semnanabagi work name strengthening of existing pavement from 0.00 km to 15.35 amadi 30 km to 45 km Imphal to Kakching Lamkhai section asi thabak sunanabagi tender loire Manipur gi lenga ki PWD gi tender evaluation committee na kanglon chumna minus ta thadaraktaba amadi lowest one su tarba contractor da lambi asi semnanabagi order thorakpa asi thagat pa phongdoklei mayai lambi asi national highway amagi thakta semlakpa matamda lambi asi gi nakyat leiriba miyamna quality leina semnanaba yengsin machome lambi sembagi thabak paikhalakpa matamda kanagumba matana ayet apan pibiyaroi loinana Tika pitok pishin tawba amadi tika munabagi wafam sing tahalakpa suyaroi hariba wafam asida thawoi usitaba mawongda singnaduna thabak tawraklabadi karingba makhalgi warning amata pidana ayat apan piriba singi mathakta party na ahakpa cherak pigene haina cherol asina makhatana khangalakli Rongmai Baptist Church Council RVCC की Christian Education and Literature Department sinduna numid humni chupna chatharakiba Sunday School Teachers Orientation and Centenary Celebration ngarang mai pak naloision kray passing the torch of faith through the generation haibu wakalona Tamil District ki Tamil Dalaiva Emmanuel Baptist Church chatharakiba Orientation amasung Centenary Celebration loision bagi thoram aduda RVCC ki hanagi General Secretary Reverend Mansi Gangmai Zimzam Global ki Vice President Reverend Dan Stephen Su Sarugyaki Tarongi Manung Chana RVCC ki General Secretary Reverend Dr. Rathaipo Riamaina Rongmai Baptist Church Council Complex Centenary Stone Su Maikum Hangdoki Numid humni gi thoram aduda church sa marom dagi delegate lising amarom na Sarugyaki Hausia mu state asida
ngasi gi oikhiba ingasa gi pau pizari ICAR Regional Central Imphal Party ki fangba report ki matung ina ngasi state asida khwaidagi sabagi chang Celsius degree 15.5 oikhi aduga khwaidagi ingbagi chang na Celsius degree 3.5 ni nungsita yaubay sing manil gi chang na ayukta chada 35 amasung nungthilda na chada 13 oikhi aroibada maroiba pausing amuka na pizari lamdam asigi yelhomi lakh henbana saruk yaduna Manipur kanba khongchat mai pakna chatuna tongan ba warep nipan amatoina lawkhre masamaki miyambu matam kuina wahanduna human rights khongaunari ba India lenga ki thawong athubada lepkadabani haina kokomi ki convener YK Diren na haikre amasung anti Manipur oiduna Manipur thugaina ba thabak tawribasi kana no haiba puna khangdokminasi haina thadau luchingba Michael Lamjathang haukipna hairi matang asira bulletin solution jare Manipur miyam gi punsida khwaidigi hena maruiwa state asigi lepak asigi madi malem gi ipau singi damak SKTV news bu meeting tadun lebiu khurumjari